CORCOMna thasi ki tara manga ge ayuk pung taruk tage numidang wairam pung taruk phaoba pung tarani thoge total shutdown laothokhre. CORCOMna thadorokpa chirol mana hai chahi lising ani ge mathakta aiba puwari leijaduna ningtamba lebak ama oina nation amagi matik mayai chithadana ningtamna palamba taramathoi suba chahi chada aiba lengak lon leiraba British loilam lengakna ingkumja lising amaga chanipat marufudara mathoi dege loksinba phaobada ningtamba manghalamdaba lebak Manipur India lengaktage nongma hana August taramari lising amaga chamapan nifutareta ningtamba fangduna anauba lengak ama lengduna lengak charaba Manipur bo October taramanga lising amaga chamapan nifumapanda India gi fiba nungta namduna tinsenke adugi matung namlo loksin bagi honaba lamlo lanmi mayam thajinduna hingsa yaitambagi egg afaspa 1958 thamjinduna maralitaba hatpa fakraga thiba khangandaba sasinaba khuthoknabada hatpa nupigi kaikhumnaba manghanba tamthina otnaiba fuchaiba hingzage haiba haktu miyamda fangandana matam kayagi mamangdagi Indiana state tourism sathaduna lakle ngapigane state terrorism sathaduna lakle Waging war against India haibadi India da land hobanate loilam lengakpa India lamdam sida leganu lamlo lanme lamdam sadagi chatkro ningtamna Manipur kanglei pak lejage haibane India dagi tokhaita ge haibanate India na matkhiba hana lejaramba ningtamba do amuk hanjinjage haibane Manipur kanglei pak ki ningtamba hanjinabage iho ase India na namthaba ngamlaktaduna apunbage saktam thugaina ba kanglop amaga hana naba India lengakna leptana chatharak pananga side kanglop masen unaba yanadre changnaba ngamnadre lengagani khanabada semba buffer John Gom lamdam asida thamduna lam machet mayang lamlo lanmina senare lamlo lanmina ningtam lanmi thengnaba kiduna proxy war chathaduna Myanmar dagi changlakpa mitop singda khulai sel chana thaknaba award apa lehendana Manipur kanglei pak tampak ki micham miyamda genocide chathahalle ethnic cleansing tawre khulai paiba Connect Lanmi Singh Asibo, Lamlo Lanmina Sogali Haibase, India ki Chief of Army Staff, General Upendra Jivedi Piba Warolda drone aerial bombing Tauti Haiba, Aranma narrative Amasong Tonga Kaya Sandoktuna, Toliba Todog Asiga Seng Basaktam Manganaba Honare, Renana Assam Rifles Kitabak Potharaba Director General, Lieutenant General Pradeep Chandra Nerna, Hobadagi Loiba Phaoba Kanglop Amasagatuna Ngangba Asina Mayek Laraba Kudamne, Sathariba Proxy war asigi maruiba pandam asnine ahanbada lalhoba namthaba amasong Manipur kanglei pak tampak ke khunailon semelon amasong lengaklon ningkhatpak ngamdana lehanbane Ani subada iramdamgi tanglaba leinunggi pothok lauthokhnaba khonabane mikha polaba lamdamdagi resource punamak lauthokpa haiba ase loi mapugi machatni hairaduna Manipur kanglei pak ase khundatuna leminari ba furup khudingmak kine khundaminari ba kanglo furup khudingmak punna nuksi sanana himina se amasong punna panmina se loinana Lam Karamba India ki mathakta punna lan thengnamina se India na Manipur kanglei pak punnamduna loksin kiba numit October 15 sining tamba amasung miyoibagi hak manglaba amamba numit National Black Day haina CORCOMna khangnatuna lakle maramasna lakliba ingkumja lisingani kunmarige October 15 asibu mahausagom ayuki pung taruk tagi numidang wairam pung taruk phaoba Manipur kanglei pak ki mafam punamakta CORCOMna pung tarani thoi chupna total shutdown laothokhkibaga loinana shutdown asibu miyamna sogatpiyu hairakle